ngasi phong ki batongan tongan ba manipuri si phong sing digi maroi bi pau sing myam na thamjagi ahan mada pona fam digi manipur gi poni bu tourism ga mari laina ba thabuk ta sijina ba yabra hai ba yengsilagani khasim basum lamdam asigi tanglaba masing yam silaktraba sagol poni bu hena masing yam khanaba madi masigi kana pham ama pi ba loina tourism ga mari laina ba thabuk ta sijina ba yabra hai ba du yengsingani haina veterinary and animal husbandry gi minister khasim busum phungdokre ngasi nungthil old secretariat minister khasim basumna akhanana paumi kharaga unaba madhai ki manipur gi poni es lamdam asigi history gi sagona tunu laklawa samani poni gi matingna sagol kangjai sanakhibagi wari amadi manipur na malemda polo hairiba masana si hawdokhibani haiba wafamsu lairi maram aduna sigumba poni es state government na yokhatnaba akhanaba thorang sing paikhatnaba honari State Minister and Beden gi paktak matung in lambi sarakta poni sing thadok tuna thambana gari thauriba sing da su kudong thiba thuan ba loinana gari na thomlambadagi sagol kya ma siba yaukibasi matung da thoktana ba haingang amasum lampheld poni sing fajilaga thamli tasengna manipur da sagol loiriba mi sing asi sagol bu nungsi jaba aduga imung manungi sel thungi phibam di kya kudong sa da bana yamani aduga sagol loibana thoidokpa income lakpagi wafamdi leite mid oina sabasu yaba nati aduga sangom puthoktu sijinabi yabasu nati maramaduna lairiba sagol singa sigi kana pamamade koina puthokpa amasangi hauzik phawbada lairiba government ki record ki matungina poni gi census asi lisinga magasumna gi nifuka taruni veterinary and animal husbandry department state ki tourism department ga तानरग सगोल बु tourism ग मरी लेना बथबक सिजनब याबरा हाइबदुसु येंगसिनगनि हंदकि सैगी ओइना पांगथोकदोरिबा संगाई फेस्टिवल सिद मणिपुर गी सगोल सिंग असि टूरिस्ट सिंगदा तोंहंदुना पैसा तानब यानबगी लंबी अमा पाइखनब खनरि अदुगा हौजिक सगोल न सिंग गरी सिंग पुथोकप लोइना मियाम गी लम कोइफम ओइबा मफम सिंग टूरिस्ट स्पॉट न सिंगबद सगोल गरी न सिंग खामदुना टूरिस्ट सिंग द सगोल गरी तोंबगी महाव दु स्पीदुना सगोल गी काना फम अमदु सिजनफम लंबी सिंग सेमनबगी थोरांग लेरे सगोल मपु सिंगना सिगुम थोरांग सिंग पाइखनब होनबदा मागी मागी सगोल सिंग लुना नाना थंबा मसु मथौताई मरमदुना सगोल बु मसाना नमदी नाद येक्तना थमनब होनबदा डिपार्टमेंट गी लैरिबा डॉक्टर सिंग मदि फील्ड असिस्टेंट सिंगदा मतेंग पांगबिनबा हाइबयाई करिगुम्बा मदुदा मतेंग पांगबिरक्तब तारगदि मिनिस्टर मसादा दुमक पाउ पिबियु डिपार्टमेंट गी लेवल दा लखटप्याबा थबक सिंग लखटचगी हैना मागना मखाताना स फोंदोखियादी मखासा तरक पोइना तो पावमना ब्रेन सिरबा गुरुग्राम गी नुपी अमना मी मरी गी पुंसी कनख्रे गुरुग्राम गी परास हॉस्पिटल दा इंट्राक्रैनियल्स हेमोरेज होरकपदगी सही हुंफु सुरबा ब्रेन सिरे हैना लाउथोखराबा नुपी अमना यामद्रबदा मी मरी गी पुंसी कनख्रे मसीमा की इमुंगी मी सिंगना organ donation tawuda yarakpadagi ni haina official amana ngasi phongdokre nupi edu July 3 hospital adu pukhalaki amasum doctor sina July 10 da mark brain dead oiri haina lathokhi numira du da maki imungi mi singna organ donation gi wapam hawdokhi maki imung aduna ayabe hek pi khibaga maki organ sing kidney sing amasum mit ani edu national organs and tissue transplant organizations notona elotokhi माकी किडनी अमना हॉस्पिटल अदुदा नादुना लेबसे निफुगनि थु शुरबनु पामदा दुगा नामना सही तरागतरे तंगाइरिपि फरीदाबाद लेबा एशियन हॉस्पिटल नादुना लेबि नुपि अमदा दुगा मिट अनि दुना दिल्ली द लेबा प्राइवेट हॉस्पिटल मिट अनि दा दान तौख्रे हाइदेनसु पाउसन मखाताना फोंदोरकली मकासा थरा पोइना तो पावमना यूक्रेन लैंड रशियन लिसिंग मारफु सिख्रे सोख्रे सही फेब्रुआरी के थेम यूक्रेन लान होखिबा मतुंदगी लेबादुद रशियन लिसिंग मारफु फावबा यौनु सिख्रे नत्रगना सोख्रे हाइना यूएस की पेंटागन की सीनियर ऑफिसर अमना ngarang चौराकना पाख्रे थातरुक फादने रशिया की सीब सोकपा मसिंग अदु लिसिंग हुमद्रा नत्रगना मारफु फावबा योरंबा याय हाइना अंडर सेक्रेटरी ऑफ डिफेंस कोलिन काहलना हाइकि रशिया की फोर्सिंगना आर्मर व्हीकल लिसिंग अहुमरी फावबा वांखिरंबा याय अदुगा हौजिक यरमसुम सी लॉन्च क्रूज मिसाइल सिंग यावना प्रिसिजन गाइडेड मिसाइल सिंग मसिंग हथरकले लाल अदु होखिबा मतुंदगी मखोइना यूक्रेन टारगेट सिंग मिसाइल मसिंग यामना काख्रे यूक्रेन गी नाकनसु लनफमदा मखोइगी लानमी मसिंग फनायामना सिख्रे हाइबदा यूएस की पेंटागन ऑफिशियल अदुना याखि अदुबु मसिंग अदुदि पिखिदे मालेमगनि सुबलानजाव अदुगी मतुंदा लानासिना यूरोप ता ख्वाइदगी साथिबा conventional war aduni haina man haiki
अदुबु लाल असिदा रशियादगी यूक्रेनियन सिंग हेना खुदोंचाबा क्या मरुम लैखि मदुगी मथक्ता यामद्रबदा यूक्रेनियन सिंगी लांथेंगनबगी आसेतपा अनिंग बलै हाइना मानुस मखा ताखि मरक्सिदा हौजिक यूनाइटेड स्टेट्सना यूक्रेन लान रशियागी मयुक्ता थेंगनना अनौबु खुसुखुलाई सिंग डॉलर बिलियन अमा पीरे हाइना ngarang ningthokaaba numita lakthokre hainasu pawsna pali Pentagon na Ukraine gidamak anobu military tengbang ngarang ningthokaaba numita dollar billion ama lakthoki US na Ukraine na pigadoriba anobu military gi tengbang andudi makoina Ukraine da hana na pikraba HIMAR-6 systems missile sing yauri M124 high mobility artillery rocket systems IHMAR-S launcher singna GMLRS rocket taruk pawbu kapngami adubo kilometer sahungi arapada leiba target singda mapa sapsana thaba ngamba ATACMS missile amakaktamak pubangami GMLRS ammunition di supnagi kilometer marfu pawbu lapada leiba target singna thaba ngami HIMAR-6 missile singda Ukraine force gu mamang thangba lanpam madudagi maning da arapada leiba Russian troops sing attack tobu ngamhali madugi maramdagi US na ehan bu oina makhal sigi missile sing Ukraine na pibani swaiki loisalak poina tu papawmana dauri ga mari lainana IITK faculty member gi mayukta FIR file tokre IIT Kanpur IITK gi assistant professor amagi loina vina maki mapure ba madi mung sing gi mayukta dauri harassment assaults intimidations amasum molestation gi section singi makhada FIR ama file tokre FIR dugi matungina assistant professor du kumza English singa niga tarago homdo gi January da no pie du luhongki luhonglaba matung yamna thuna maki mapuroi ba masum mane maku singna dauri oina lupa lakh yankhay amasum luxury car ma pirakna ba demand tabudagi mahakka mapuroi ba madi mane maku singa toina khana saina duna lakhi complain adu no pi du na makha tanai ki matudi maki mapu roibna makpu thadok pangki toigum suk mahna yari makai puning pha tharaga mapu roibga lemina du na lakhi mapu roibabu IITK gi assistant professor moina appoint tokibu matamda mahna mapu roiba madi maki imunga institute adugi premises lemina bokhi Tankak amada maki mateina mapu Molest toki masum thaudo adubu mahna institute adugi security staff tamduna khangan ki haina snupi duna complain adu panki ACP Kalyanpur Dinesh Kumar Shukla na pawmising haki madudi nupi aduna ai khoida complain torapagi FIR ma thuna file toki IITK re assistant professor mo oiri we accuse adugi mayukta akan moral kya siri dauri matang gi na riba du imung aduna laikhai ta ba pami toigum sum matter si ga sin aduna laikhai ta da ba tara de ko investigation sa thaba hogani masum logi matung na lokhat pham tok khong thang sing mathang lokhat kani haina police officers na makhataki marathana class 10 tamliba mahairoi singi khodong sa ba mata thamjage madudi exam ama crack tawba haibisi hokiba past exam papers sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangkiba sai taragi mamangi question sing solve tawduna nainaraduna form bu lyric sing loinana makoina piba suggestion sing asi aduga handa English sing ani kungan thugi HSLC exam da hangkiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage mathematics da 80 mark ki manuna 77 marks sanaki masi 96% di sanare habini loinana social science da 80 mark ki manunda 61 marks sanaki masi 76% sanare habini science da 80 mark ki manunda 44 marks sanaki masi 55% sanaki habini loinana vector S series ki 2022 HSLC handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo August tang tara English sing ani kungani thuidigi hauzaragani amasum limited seat oigani satra kunga manga khatang laujagani sohaire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am hena khudong sanaba videos ki description na sumugi contact details ma'am hapsaramge athuba matamda khudong sa basilo biyu contact tabiyo